Imphal West District Police amadi Kangpokpi District Police ki apunba team amana ngarang ahing gari huranbaga mari lainana wanted lautokhraba huranbagi mastermind ama mahakna huralakpa bolero ga konana fagatkre. Pharaba miyoi adugi maming Ledgulen Khongsai chahi kunmari kawi mahak ngarang Imphal West Police Team gi SDPO Lamphel Rahul Gupta, OC Lamsang Inspector Sanjoy Maite amasung OC Kangpokpi Inspector KS Sunil Kumar na luchingba apunba team amana Kangpokpi 1 number 15 gi Fumtil Vengda leiba asanba baragi yum amadagi fagatkibani. Police की पाव सिना हाई था सिगी तरा तरुक्ता सेनापति डिस्ट्रिक्ट पुलिस अमसुंग इम्फाल वेस्ट डिस्ट्रिक्ट पुलिस की अपुनबा टीम अमना सेनापति तकी गाड़ी हुरानबा मियोय अनि फागटपा ngamki मखोय अनि फारबा मतुंगदा ngarang ahing mastermind asi mahakna huralakpa bolero asika konana fagatkibani.